Centerna FM radio channel singda yu mayai ka bachanjak nongmai kuchukulai amadi lalhobabu sokutpagi mami tabi isai thadana pautak pikre Information and Broadcasting Ministry na phongdorpagi matungina asigumba isai isai AIR program code ki mayuktani hairi All India Radio na sizinariba grant of permission agreement gopa gi manung chanba thorum sing amadi advertisement singi kanglun sing asai FM radio channel singnasu ingadawani hairi Round of 16 Jonabagi Damok Japan Spain bu Panjil Ani Amuda Mighty Pikre Nakalamurunda Germany na Costa Rica bu Panjil Mari Anida Mighty Pirusu FIFA World Cup Tagi Mapan Tokre Goal Masinda Spain na Hinkibadagi Germany Lehubani Narang Japan Tokiba Asina match on the my Pakpagaluna na point Taruk Pangduna point table da Paidagi Mokok the lady Spain amadi Germany na point Mari Fangduna Japan na Leki Aduga goal fazana chanbada yenglaga Spain na round of 16 changwa gamkibani Japan na mathangi match ta Croatia ga lamba tawnabagalona Spain na Morocco ga lamba tawnagani Haukiwa pungkun marida India da nauna miyo chani ko mudramanga COVID positive oikibagalona na miyo eni laikidre pagalapagi changchada marfudra ni 5.10 ni 5 oiri apunma confirm case na koti mari la nifutaru lising mudrani toy chamapan throndo yokre active case lising mari chatruk mudrani toy da hantarakle laina asina maram oiraga laikidaba migi masing lakh manga lising kunthra chatruk ko kunmari ni laina asidagi naba fadana discharge tokiba migi masing na koti mari lakh nifuma toy lising kunthra tare chatruk taraga tare mi laina asidagi ngakthok naba vaccine kapthokiba apun migi masing na koti chani ga tarmapan lakh marfudarani thoi henkre malemgi oino covid laichana khwaidagi hena sohalaba lebak singi manungda US na ahanba India na nisuba amadi France na nisuba da leiri awang no post state ki oina Assam na ahanba Mizoram na nisuba amadi Manipur na umsuba da leiri